Manipur sahi ani halaklaba irang crisis asida amadi Workfare Amendment Act 2025 really reject asida makta reject norka amadi Workfare Amendment Act 2025 asi amadi Manipur oiriba hojik crisis sahi ani halaba asida makta shanti hangai ke damakta punamaku sembi mapu Allah da ngasi dua toba prayer toba ke program ni ngasi pangthok sari masi peace and prosperity unity self secularism self democracy haiba atu yo khanda amadi fundamental right oiriba dharma khudima ko kai khunaba respect toba adugumba kaya adu mangsalakpa adu asumba asun babu tu khatpa amadi minority sing go gang thiba adu makkaya si makshila tawshil lakpa mayam si ki damakta sembi ba mapu asoba allah da darkhas toba amadi kapsan on jabaga loina da asi dua ge darkhas do mahaki mahamda got prayer to jalan sab secularism haiba waklon atuda oiriba tangku laita draba mayam amati Manipur oiriba crisis sahi ani khalakaba sahi ani phachilakaba sida ngasi phawda normalcy life habadu oidriba asigi da bukta shallam ga tho justification of opinion na bagi dapat hearing later sige mangoy na ay ko kita makit amoy da yam da santi hoy ba hangre sing na islam ay se santi ni atu na mare boy da ka to de ko hinsa ay ko se violence se ko singaw yaw kana ko amoy manu ki hoy ba pam da se niyam da yawan si allah se hay na sige sin ko program se bali dengbi da iba ayam sige dapat hinga le na thaga sari loina na makhata abada UM machine select pa thabat forum kuni matta yamna PB diba sajo kasmai da hoga sajo PBU support PBU haidara yam select class to very nagala ke mai United Meitei Pangal Committee Manipur
ꯃꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯂꯨꯞ 39 ꯅ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯀꯃꯤꯇꯤ ꯑꯁꯤꯅ ꯉꯁꯤ ꯑꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯁ ꯄ꯭ꯔꯦꯌꯔꯁ ꯑꯃ ꯄꯥꯡꯊꯣꯛꯄꯤꯔꯦ ꯃꯤꯌꯥꯝꯅ ꯎꯔꯦ ꯃꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯥꯁ ꯄ꯭ꯔꯦꯌꯔ ꯃꯄꯨꯗ ꯍꯥꯏꯖꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩ ꯏꯁꯥꯃꯛ ꯑꯣꯜ ꯏꯟꯗꯤꯌꯥ ꯇꯟꯖꯤꯃꯤ ꯏꯟꯁꯥꯞ AITI ꯈꯪꯅꯕ ꯑꯗꯨꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯜꯂꯒ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯗꯤꯚꯤꯁꯤꯞ ꯄꯣꯂꯤꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3, 2023ꯒꯤ ꯑꯗꯨꯒꯨꯝꯕ ꯔꯥꯌꯣꯠꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯕ ꯉꯝꯗꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯃꯅꯤꯄꯨꯔꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯏꯇꯤꯍꯥꯁ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯍꯟꯕꯗ ꯑꯆꯧꯕ ꯗꯥꯏꯇ ꯑꯃ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤ ꯍꯥꯏꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯗꯒꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯏꯔꯥꯡ ꯑꯁꯦ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯗꯕꯅꯤ ꯃꯁꯤ ꯈꯨꯗꯛꯇ ꯂꯦꯞꯇꯅ ꯏꯟꯀ꯭ꯂꯨꯁꯤꯞ ꯗꯥꯏꯂꯣꯒ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯦ ꯑꯊꯨꯕꯗ ꯂꯣꯏꯁꯜꯂꯨ ꯍꯥꯏꯕ ꯗꯥꯕꯤ ꯂꯣꯏꯅꯅ ꯋꯛꯐ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ 2025 ꯑꯁꯦ ꯇꯁꯦꯡꯅ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯃꯨꯅꯤꯇꯤ ꯃꯨꯁꯂꯤꯝꯗ ꯑꯇꯝꯅꯅ ꯑꯗꯨꯒꯨꯝꯂꯕ ꯅꯝꯊꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯑꯦꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯦ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯃꯨꯁꯜꯃꯥꯟ ꯄꯨꯝꯅꯃꯛꯅ ꯂꯦꯞꯄꯤ ꯃꯔꯝꯗꯤ ꯋꯛꯐ ꯍꯥꯏꯕꯁꯦ ꯋꯛꯐ ꯕꯥꯏ ꯌꯨꯖꯔ ꯂꯣꯏꯁꯤꯜꯂꯒ ꯋꯛꯐ ꯕꯥꯏ ꯗꯤꯠ ꯇꯧꯒꯅꯤ ꯍꯥꯏꯕ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯃꯁꯤꯒꯤꯁꯤꯃ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯋꯛꯐꯒꯤ ꯑꯗꯨꯒꯨꯝꯂꯕ ꯕꯣꯔꯗꯇ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯃꯨꯁꯂꯤꯝꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ 9 ꯅꯨꯄꯤ ꯌꯥꯎꯔꯒ ꯌꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯁꯤꯅꯆꯤꯡꯕ ꯑꯦꯛ ꯑꯁꯤꯗ ꯄꯨꯊꯣꯔꯛꯂꯤꯕꯁꯦ ꯃꯁꯤ ꯌꯥꯕ ꯉꯝꯃꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯇꯥꯡ 5ꯗ ꯆꯠꯊꯒꯗꯧꯔꯤꯕ ꯍꯤꯌꯥꯔꯤꯡ ꯑꯁꯤꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯕꯤꯔꯛꯇꯨꯅ ꯂꯥꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ